ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯖꯔꯛꯑꯦ ꯃꯌꯥꯝ ꯚꯣꯏꯁꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯥꯕꯤꯔꯣ ꯑꯩꯗꯣ ꯁꯥꯏꯅꯁꯥꯏꯇꯤꯁꯁꯨ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯉꯪꯉꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ngasi video asidi urinary tract infection haibadi ising marida infection thokpa ising mari nungaitaba UTI tawba Meeoisingi oina kari chaba yai kari guidelines follow tawgani haibagi matangda video se aina maru oiba khara semjabani aduna ising mari nungaitaba urinary tract infection tawba Meeoisingi oina symptoms singse koigi cloudy urine gumba oiba urine gi machu se koigi yunggi machu se cloud ki type ta ngoruna raga laiba gumba tawba yawe machu change tawba aduga puk yamna naba puk yamna nungaitaba yekpa ki type ta thinba gi type ta hek tawba sigumba yawrakani aduga maru oina yunggi color se cloudy urine gumba natraga yellowish kitang dark oisanba aduga machu change tawpa clear oiraga koigi oidaba haitare sigumba tawrakpa yawe UTI gi infection tawraba Meeoisingi oina aduga maru oina UTI tawrakpa mi singi oina khara amadi koigi foul smell haidi manam kitang chenba yung gumba hanba matamda sigumba tawrakpasu magi symptoms oina uba haidi UTI gumba singda tawba yawe aduga kanagumba kharada yam chill oiba haidi yam indam changanba haidi ingaga adum le hobagi type ta hek leiba degi fever gumba hek tawrakpa sigumba mayam se oina UTI tawrakpa Meeoisingi oina symptoms ujai aduga kanagumba kharadana kai haini burning sensation oiba koigi mapan gumba thokan hek saba adugumba tawba yawe maru oina nupi singda yamba tawgale urinary tract infection gumba se nupi dana koigi infection thokpagi chance yam wange duga puk nungaitaba puk saba yekpa sigumbasu koigi symptoms oina UTI da common oina ui aduna ising mari nungaitaba Meeoisingna chabiroidaba singda koigi citrus oiba fruit sing sijing zabigano maru oina akoina haida champra gumba pizade urinary tract infection leiragadi champra gumba chabigano adegi nobab gumba sing adum grapefruit sigumba su chinge sigumba asinba oiba singse chabigano lime gumba aduga next ta koina pizadaba se pineapple gumba koigi gihom gumba sigumba se chabirurano duga khamesinba gumba su pizade next ta koigi yamne spicy oiba maru marang morok yamna thakpa yamna saganba oiba singse chabigano sina hena aigi urethra duda hena aggravate tawraga hena nungai handaba yek boy na boy tawbada mateng pangjalle duga next ta koigi caffeine yamna yawba carbonated drinks oiba sing coffee gumba adigi mapan ki soda oiba drinks mayam beverage oiba mayam se yarigai avoid tawbiro koigi sing mari nungai tragadi sigumba thakpigano chabigano duga alcohol sima totally avoid tawbiro chabirurano yu gumba thakbirurano sidi UTI khaktang natana topa laina da so dum panjabaduni khudimакta loina yaure adu sina avoid tawbiro aduga chini koigi artificial sugar gumba koigina refine oina seasonariba chini angauba sigumba mayam se sising se avoid tawbiyo UTI leiragadi chaba yaba kanaba sing haijorake koigi cranberries gumba koigi berries ki group ta leiba hai khara lei koigi cranberries blueberries raspberries kaina sigumba sidi amna phai hai koina UTI gumba tawba matamda mana handa hale magi juice gumba thakpa sigumba yamna kanai next ta probiotics yamna yawba koigi sangom afamba gumba se mangonda good bacteria yawba sina maram oiraga hena phale magi hana yawramba bacteria infection mayam do handa hale mathangda high fiber oiba food sing akoigi oats kumba whole grain sing aduga brown rice kumba adigi mana masing sing green leafy vegetables hawai gi group pulses lentil adum chaba yare sina aigi toilet tawthokraga bacteria sing du chalhangi bada mating pangi duga nuts kumba chaba yai lafoi gumba adum sejana ba yare charoi daba sing do kakpiraga chaga daba sing adum chabi ba yai aroibada mayam da haijaning badi ising mari nungaitragadi ising fazana thakpiyo yamdrabada liter ani ahum fazana thakpiro phamaga thakpiyo lepaga ising thakpa budi phambana hena kana baheli phamagadi akoigi nutrients absorption minerals mayam filter fazana tawhanba sigumba tawe guidelines sing sida lotion jorage mathangda kana ba video amuk pujarake mayam thanks for watching